ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕꯤ ꯃꯉꯥ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯍꯥꯎ ꯑꯁꯤ ꯊꯝꯕꯥꯜꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯃꯄꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯤꯅꯤ꯫ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯍꯟꯗꯅ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯏꯃꯨꯡ ꯑꯁꯤ ꯃꯅꯦꯝ ꯃꯀꯨꯅ ꯃꯔꯟ ꯃꯊꯨꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕꯅ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯔꯤ꯫ ꯊꯝꯕꯥꯜꯅ, ꯂꯩꯍꯥꯎ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯒꯦ? ꯂꯥꯛꯑꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯂꯥꯎ꯫ ꯂꯩꯍꯥꯎ ꯌꯥꯝꯅ ꯀꯦꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯀꯦꯔꯤꯅꯤ ꯇꯧꯔꯤꯗꯨ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯦ꯫ ꯏꯃꯥꯏ, ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ? ꯁꯛ ꯊꯤꯕꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯍꯥꯏ ꯂꯩꯍꯥꯎ, ꯅꯪꯕꯨ ꯊꯣꯛꯂꯛꯑꯣ, ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯂꯛꯂꯤꯅꯦ, ꯌꯦꯡꯍꯧꯔꯨ ꯂꯥꯛꯑꯣ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯈꯔ ꯊꯤꯔꯞ ꯇꯧꯕꯤꯗꯣ ꯈꯔ ꯃꯥꯟꯒꯦ ꯇꯧꯏꯅꯤ ꯁꯤꯗꯤ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯅꯆꯥꯅꯨꯄꯤꯅꯦ, ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯣ? ꯅꯆꯥꯒꯤ ꯐꯖꯕꯁꯦ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯎꯔꯕꯣ? ꯐꯗꯤ ꯐꯖꯕꯅꯤꯍꯦ ꯑꯩꯁꯦ, ꯏꯊꯟꯗ ꯐꯥꯎ ꯉꯥꯎꯖꯩ꯫ ꯂꯝꯕꯤꯗꯒ ꯆꯠꯂꯨꯔꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡ ꯄꯔꯦꯡ ꯂꯦꯡꯗꯅ ꯂꯩꯔꯅꯤꯁꯦ꯫ ꯐꯖꯩꯗ ꯏꯆꯥꯗꯤ, ꯏꯆꯥ ꯑꯃꯨꯛ ꯊꯤꯕꯗꯤ ꯏꯃꯥꯗꯤ ꯎꯖꯔꯛꯇ꯭ꯔꯤꯅꯦ꯫ ihe phajaba haiba ado ibema isada thabak amata chatlusu haige tawbanine imase isage akiba safam phajakhrabase ubada kawge bu tawine imagi do aibu sidhariro natraga thagatliro phaje so amu hai athibi so amu hai nate ima nasase kharaga kirusoro amuke hena phajanaba yare phajaman khre isa sidi isa ubada khunsigi leisabi punamak mapalga amata thoglaklar ado isagi phanek masu sibu imabu ubada kiba amabu yawine adai phanek amata leitrobo isagi leida ada phanek angang wasini hena aingonda baksaba mal ina tawbani ado kai thabangno imana chatlo haidubo khara phajani ngai sida chatlurage yade bema ado maina keraga sappa yade ko mai amukta tatho uso adugo chalo isadi maram mokpani chalo kai gino ima मीना असक फजन केरगा माई ताथो उसोये इमा भूत मान बिसिदी भूत से आईरा नंगला खंगदरे माली से मसानदी याम फजरबोय खल्ली माले सोमददी येंगबदा अकीबा मबु फावरे इचानेगा हाइनिंद्रे तौरी बसी असमना मबुक निंगदरी खंजै थंबाल इचाना अदुमाइना केरगा फजरगा चटलबदी नुपाना फाखिबसु याय अदुना केरगा चटपा यादेको इमा इथंदा युमसिदा लेहौबा ngамoi aduna maido taharo salu aduga makharongi nane isaktagi ne sendoi lawuzo aduga nangna halakpada hawaijar khara lawro phaza khraba igi khutsida manam nam thi khraba hawaijar do pairak toiba ngamara isana paiba talaga hawaijar do kawra ge hek purau manam nam thiedi hai chabdi mana loina chakhini थंबाल नमसाबु नमदना ममाई ताहंदुना चलहली लेहाउ केवनान बयामना कलबसु थबक तौबदी यामना तनबनुपीनी माना तलिसे सिगुमना ममा ओइरिबि थंबालसु अदुम तनबनुपीनी अदुबु माना खरदी फै ममा मसाता लेबसी इमुंगी थबक तौबगी लाउनबदा युमथंगनरिब युमसिंगदुसु पुंगिन निल्लबनी मखोइगी इमुंगदुसु लोइसिनबिनबा लेतबा इमुंग अमा ओइरे अदुना मुमसाई साइदुना ले ममासु लोइसिनदे मसानासु लोइसिनदे अदुना मखोइगी इमुंगदा कनासु संगनिंगदे लेहाउ सिमीना फिरोल फजबा अमा सेटबा उबा यादे मागिसु हेक्ता लेनी अदुना लेकाइगी मौसिंगना लेहाउसी खरा पंगी हाइदुना मंगोंदा फिरोल अदुमक ममल तांगना योसिली लेहाउसु मंगोंदा यामना पक्सनी फजै काइना हाइबा अदुदा पंगलेदा लेसिली सेलगी अवाबा करिसु खंगदे नोंगसु लेकाइगी मतासिंगना फुरित फजबा अमा लिखी अदु कैथेलदा चलगा लेरुगे हाइदुना ममादा सेल पियोना कन्ना तकली इमा सेल की पियो फुरित अमत लेरुगे नसादगी मीना फजब हेनखिदौरे इसागिबु फुरित थंफंग लेरिबरने हाना लेखिबा मयामदो अमुक्ता हाना सुदोक चामथोगा लिलु इसादी सक फजबनिना अदुमक फजनिदा मीना के हेंजनबा ngамोइको
ꯏꯃꯥ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ ꯌꯥꯔꯣꯏꯌꯦ ꯏꯃꯥ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯌꯥꯝꯗꯨꯗꯤ ꯎꯆꯤꯅ ꯈꯔ ꯆꯤꯛ ꯈꯔ ꯃꯣꯠ ꯂꯣꯏꯅ ꯌꯥꯗ꯭ꯔꯕꯅꯦ ꯁꯨꯖꯥ ꯀꯥꯕ ꯐꯤꯔꯣꯜꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯅ ꯑꯍꯟꯕ ꯈꯔ ꯂꯩꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯄꯤꯅꯤꯡꯉꯥꯏ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯇꯥꯅꯤꯡꯗꯦ ꯆꯠꯂꯨ ꯀꯅꯥꯗꯅꯣꯃ ꯅꯤꯔꯨꯔꯣ ꯆꯠꯂꯨ ꯏꯃꯥꯗ ꯅꯤꯗ꯭ꯔꯗꯤ ꯁꯤꯈ꯭ꯔꯕ ꯏꯄꯥꯗꯨꯗ ꯅꯤꯔꯨꯖꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯁꯦꯜꯁꯦ ꯂꯩꯔꯣꯏꯗꯕꯅꯦ ꯑꯗꯨꯒ ꯈꯨꯔꯥ ꯇꯣꯝꯕꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯅꯣꯛ ꯅꯣꯛꯇꯅ ꯄꯤꯈꯤꯅꯤꯅꯦ ꯍꯩ ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯅꯤꯅꯦ ꯃꯁꯤꯗꯤ ꯏꯃꯥ ꯁꯦꯜ ꯄꯤꯌꯣ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯑꯩ ꯏꯊꯟꯇ ꯈꯧꯔꯤꯁꯦ ꯃꯦꯠꯂꯒ ꯁꯤꯈ꯭ꯔꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯃꯁꯥꯒꯤ ꯈꯧꯔꯤ ꯃꯦꯠꯁꯤꯟꯅꯩ ꯏꯃꯥ ꯄꯤꯔꯒꯦ ꯁꯦ ꯊꯥꯗꯣꯛꯎꯁꯦ ꯁꯦ ꯁꯦꯜꯁꯦ ꯄꯨꯔꯁꯦ ꯑꯗꯨꯒꯅꯦ ꯅꯪꯅ ꯂꯩꯗꯧꯕꯗꯣ ꯂꯩꯔꯨꯔ ꯆꯠꯂꯨ ꯑꯗꯨꯒ ꯁꯠ ꯍꯜꯂꯛꯎꯀꯣ ꯑꯗꯨꯅꯦꯕ ꯁꯦꯜ ꯂꯩꯔꯤꯁꯤꯗ ꯂꯩꯇꯦꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯦꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯂꯩꯔꯒꯦ ꯁꯞꯇꯥ ꯁꯤꯗꯤ ꯁꯤꯁꯨ ꯁꯤꯔꯣꯏꯗꯕꯁꯤꯗ ꯙꯞꯀ ꯇꯧꯗꯅ ꯂꯩꯍꯥꯎꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯍꯦꯃ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯕ ꯈꯔ ꯂꯤꯛꯆꯕ ꯅꯨꯄꯥ ꯑꯃꯅꯤ ꯂꯩꯍꯥꯎꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧꯗ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯦꯝꯕꯅ ꯑꯗꯨꯕꯨ ꯂꯩꯍꯥꯎꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯃꯥꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯁꯤ ꯇꯧꯕ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯗꯨꯃꯛ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯂꯩꯍꯥꯎꯅ ꯅꯣꯡꯃꯇ ꯂꯧꯕꯤꯗꯦ ꯍꯣꯏ ꯇꯧꯔꯦꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤ ꯉꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯎꯅꯔꯤ ꯍꯦꯝꯕꯅ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯅꯊꯟꯗ ꯊꯣꯛꯂꯛꯏꯗꯦ ꯅꯇꯥ ꯑꯃꯒ ꯊꯣꯛꯃꯤꯟꯅꯔꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯀꯦꯔꯤꯅꯦ ꯇꯧꯔꯤꯗꯨꯅ ꯀꯅꯥꯅ ꯀꯦꯔꯛꯏꯅꯣ ꯀꯦꯕꯁꯤꯗꯤ ꯑꯩꯅ ꯀꯦꯔꯛꯄꯅꯦ ꯐꯖꯗ꯭ꯔꯥ ꯑꯩꯗꯤ ꯀꯦꯕ ꯌꯥꯝꯅ ꯍꯩꯕꯅꯦ ꯑꯩꯅ ꯀꯦꯕ ꯈꯨꯗꯤꯡꯒꯤꯅꯦ ꯏꯃꯥꯅ ꯐꯖꯩꯗ ꯍꯥꯏꯔꯤꯅꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯕꯨ ꯐꯖꯕ ꯂꯩꯇꯦ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯏꯊꯟꯇ ꯊꯣꯛꯂꯛꯏꯁꯤꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯏꯇꯥ ꯑꯃꯒ ꯊꯣꯛꯂꯛꯑꯗꯤ ꯇꯥ ꯍꯦꯝꯕꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯌꯥꯝꯅꯁꯨ ꯐꯩ ꯑꯗꯨꯅ ꯏꯇꯥꯗꯨꯅ ꯇꯥ ꯍꯦꯝꯕꯗ ꯉꯥꯎꯁꯤꯟꯈ꯭ꯔꯗꯤꯅ ꯀꯅꯥꯝꯇ ꯍꯧꯔꯝꯗꯕꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤꯅꯤ ꯅꯪꯒ ꯈꯪꯅꯩ ꯈꯪꯅ ꯅꯪꯒꯤ ꯅꯇꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯔꯛꯀꯗ꯭ꯔꯅꯦ ꯃꯁꯤꯗꯤ ꯑꯗꯣ ꯅꯪ ꯍꯌꯦꯡꯈꯩ ꯀꯦꯒꯅꯨꯀꯣ ꯅꯪꯗꯤ ꯀꯦꯕ ꯄꯛꯆꯗꯦꯕ ꯀꯦꯗꯕꯅ ꯍꯦꯟꯅ ꯐꯖꯩ ꯀꯅꯥꯅ ꯈꯪꯅꯤ ꯃꯤꯒꯤ ꯄꯨꯛꯅꯤꯡꯗꯤ ꯑꯩꯈꯣꯏꯅ ꯈꯪꯂꯨꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅ ꯃꯇꯨꯡ ꯎꯅꯕꯗꯁꯨ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯏꯇꯥꯁꯤꯡ ꯑꯃꯅ ꯇꯥ ꯍꯦꯝꯕꯗ ꯉꯥꯎꯁꯤꯟꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯍꯣꯏ ꯅꯊꯟꯇ ꯑꯗꯨꯝ ꯍꯦꯛ ꯊꯣꯛꯂꯛꯑꯣ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯔꯛꯑꯦ ꯅꯪꯅ ꯂꯣꯟꯕ꯭ꯔꯣ ꯏꯔꯣꯟꯕꯗꯣ ꯅꯠꯇꯦꯗ ꯏꯃꯥꯅ ꯂꯣꯜꯂꯦ ꯑꯩꯗꯤ ꯍꯩꯇꯦꯗ ꯊꯕꯛꯀ ꯀꯩꯒꯤ ꯍꯩꯇ꯭ꯔꯤꯕ ꯅꯨꯄꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯂꯣꯏꯅ ꯍꯩꯖꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯅꯨꯄꯤꯅ ꯊꯕꯛ ꯍꯩꯇꯕꯁꯦ ꯌꯥꯝ ꯁꯥꯎꯕꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯨ ꯊꯕꯛ ꯌꯥꯝꯅ ꯐꯩ ꯃꯥꯅ ꯍꯩꯇꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯁꯨ ꯍꯩꯖꯤꯜꯂꯨꯀꯣ ꯊꯝꯕꯥꯜꯁꯨ ꯇꯣꯝꯕ ꯍꯥꯏꯕ ꯖꯣꯔꯗ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯝꯃꯤ ꯇꯣꯝꯕꯁꯤ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯈꯨꯟꯗꯨꯗ ꯅꯣꯡꯃ ꯊꯕꯛ ꯑꯃ ꯂꯥꯛꯄꯗ ꯊꯦꯡꯅꯕꯅꯤ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯈꯔ ꯌꯦꯡꯈꯤꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯊꯝꯕꯥꯜꯁꯨ ꯀꯩꯊꯦꯜꯗ ꯂꯩꯔꯝꯕꯗ ꯍꯦꯛ ꯊꯦꯡꯅꯕꯅꯤ ꯊꯝꯕꯥꯜꯒꯤ ꯏꯔꯥꯡ ꯐꯕꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯇꯥꯎꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯁꯦꯜꯁꯨ ꯑꯗꯨꯝ ꯄꯥꯏ ꯍꯥꯏꯕꯗꯨꯗ ꯇꯣꯝꯕꯁꯨ ꯁꯨꯝ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯖ꯭ꯋꯥꯔ ꯁꯦꯜ ꯂꯧꯕ ꯌꯥꯅꯕ ꯈꯪꯅꯕꯅꯤ ꯇꯣꯝꯕ ꯃꯁꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯗꯤ ꯃꯇꯨ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ ꯃꯆꯥꯁꯨ ꯂꯩꯇꯦ ꯃꯃꯥꯒ ꯂꯩꯕꯅꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯔ ꯅꯣꯝꯂꯒ ꯊꯥꯛꯂꯤ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯋꯥꯔꯤ ꯀꯌꯥꯗꯤ ꯁꯤꯜꯂꯤ ꯑꯄꯪꯕꯤ ꯊꯝꯕꯥꯜꯗꯤ ꯊꯥꯖꯗꯨꯅ ꯁꯦꯜ ꯊꯥꯗꯔꯤꯕꯅꯤ ꯇꯣꯝꯕꯗꯨ ꯉꯁꯤꯁꯨ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯅ ꯊꯝꯕꯥꯜ ꯃꯁꯤꯕꯨ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯑꯣ ꯊꯝꯕꯥꯜ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯣ ꯂꯣꯏꯅꯃꯛ ꯁꯤꯔꯕꯣ ꯂꯩꯍꯥꯎ ꯑꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯈꯤꯇꯪꯗꯤ ꯍꯩꯅꯗꯕ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯩ ꯏꯁ ꯈꯨꯔꯥ ꯇꯣꯝꯕ ꯅꯪ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯎꯅꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯅꯤꯅꯦ ꯎꯅꯍꯧꯔꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕꯅꯦ ꯑꯩ ꯀꯧꯊꯣꯛꯄꯤꯔꯛꯀꯦ ꯄꯥꯕꯨꯡꯇꯣꯟ ꯍꯩꯃ ꯃꯁꯤꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯤꯗꯤ ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ ꯅꯃꯥꯒ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤꯅꯦ ꯅꯃꯥꯒ ꯑꯩꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦꯀꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣꯅꯦ ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯗꯨꯕꯨ ꯑꯃꯨꯛ ꯂꯣꯠꯂꯨꯗꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡꯇꯣꯟ ꯊꯝꯕꯥꯜꯁꯨ ꯃꯆꯥꯅ ꯃꯄꯥꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯒꯅꯣꯅꯦ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ ꯇꯥ ꯇꯣꯝꯕ ꯅꯪ ꯑꯣꯏꯔꯦ ꯏꯁ ꯅꯣꯛꯇꯅꯒ ꯌꯦꯡꯉꯤꯅꯦ
ꯑꯣ ꯅꯆꯥꯅꯨꯄꯤ ꯑꯩ ꯂꯩꯔꯤꯌꯦ ꯏꯀꯥꯏꯕꯤꯗ꯭ꯔꯕꯣ ꯏꯃꯥꯕꯣ ꯏꯔꯥꯡꯗꯤ ꯐꯩꯌꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩ ꯐꯥꯎ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯇꯧꯖꯗꯦ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯑꯍꯜ ꯂꯃꯟ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯌꯦꯃꯤ ꯅꯪ ꯊꯕꯛ ꯆꯠꯀꯅꯤꯅ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯌꯥꯝ ꯆꯠꯍꯟꯅꯤꯡꯉꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯆꯠꯂꯒꯦ ꯑꯗꯣ ꯅꯆꯥꯅꯨꯄꯤ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯥꯟꯗ ꯅꯣꯏ ꯑꯅꯤ ꯍꯥꯟꯅ ꯄꯥꯟꯈꯤꯕꯗꯤ ꯌꯥꯗꯦꯀꯣ ꯂꯩꯍꯥꯎ ꯂꯩꯀꯥꯏꯒꯤ ꯃꯇꯥꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯅꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯇꯥꯗ ꯀꯩ ꯂꯩꯕꯤꯔꯒꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯣ ꯂꯝꯁꯥꯡ ꯂꯥꯛꯄꯩꯁꯨ ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯅꯆꯥꯅꯨꯄꯤ ꯂꯩꯇꯕꯣꯏ ꯅꯤꯡꯗꯅ ꯌꯨꯝꯁꯤꯗ ꯒꯣꯔꯣꯡ ꯆꯪꯂꯛꯄꯅꯤ ꯑꯗꯨꯒꯗꯤ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯔꯨꯏꯗ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯤ ꯑꯩꯗꯤ ꯏꯀꯥꯏꯔꯨꯔꯦꯅꯦ ꯊꯝꯕꯥꯜ ꯏꯀꯥꯏꯔꯨꯅꯨ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯑꯗꯣ ꯀꯩ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯇꯥꯗ ꯑꯇꯩ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯏꯃꯥꯗꯣ ꯈꯔ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯦ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯦꯜꯁꯦ ꯈꯔ ꯆꯤꯜꯂꯤ ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯕ꯭ꯔꯥ ꯍꯪꯒꯦꯅ ꯂꯥꯛꯂꯤꯕꯅꯦ ꯂꯩꯔꯕꯗꯤ ꯈꯔ ꯄꯤꯔꯛꯑꯣ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯏꯃꯥꯗꯨꯕꯣ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜ ꯈꯔꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯑꯍꯜ ꯂꯩꯅ ꯍꯥꯏꯕꯗꯨꯅꯤ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯦꯗꯣ ꯑꯗꯨꯅ ꯃꯁꯥꯗꯣ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯦ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯗ ꯀꯧꯕꯗꯣ ꯃꯤ ꯃꯃꯥꯡꯗꯗꯤ ꯀꯧꯔꯛꯀꯅꯨꯀꯣ ꯏꯕꯥꯅꯤꯇ ꯂꯩꯔꯀꯥꯟꯗ ꯀꯧꯕꯅꯤ ꯆꯍꯤꯁꯨ ꯅꯪꯅ ꯈꯔ ꯑꯗꯨ ꯍꯜꯂꯤꯗꯣ ꯍꯣꯏꯍꯦ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯕꯤ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡꯋꯥꯏ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗꯗꯤ ꯑꯩꯅ ꯆꯍꯤ ꯍꯜꯂꯦ ꯍꯥꯏꯗꯅ ꯃꯤꯡ ꯀꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯧꯔꯕꯁꯨ ꯆꯞ ꯃꯥꯟꯅꯔ ꯄꯣꯠꯅꯤꯗ ꯇꯣꯝꯕꯅ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯟꯖꯩ ꯋꯥꯈꯜꯒꯗꯤ ꯌꯧꯅ ꯁꯥꯒꯠꯇꯅ ꯇꯧꯔꯤ ꯑꯩꯅ ꯁꯣꯝꯗ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯈꯪꯅꯔꯤꯉꯩꯗꯤ ꯈꯪꯗꯦ ꯃꯥꯗꯤ ꯂꯥꯏꯔꯗꯅ ꯏꯇꯨ ꯏꯆꯥꯐꯥꯎ ꯊꯥꯛꯄ ꯉꯝꯗ꯭ꯔꯤ ꯁꯥꯒꯠꯂꯨ ꯋꯥꯈꯜ ꯑꯗꯣ ꯁꯥꯒꯠꯂꯨ ꯅꯤꯡꯈꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯏꯅ ꯉꯥꯎꯔ ꯆꯠꯆꯅꯤ ꯁꯛꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯊꯤꯈ꯭ꯔꯦ ꯌꯨꯝꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯃꯣꯠꯄꯅꯦ ꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤ ꯂꯩꯕꯕꯨ ꯀꯔꯤꯝ ꯂꯣꯏꯁꯤꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯌꯨꯝꯁꯤꯗ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯡꯒꯣꯜꯗ ꯀꯥꯗꯧꯕ ꯐꯥꯎꯕ ꯍꯪꯒꯣꯏ ꯇꯧꯔꯤꯁꯦ ꯇꯣꯝꯕꯅ ꯀꯔꯤꯃꯇ ꯍꯥꯏꯗꯕꯤ ꯎꯪꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏ ꯇꯥꯗ ꯍꯣ ꯇꯣꯝꯕ ꯀꯔꯤꯅꯣ ꯂꯦꯞꯅ ꯁꯤꯔꯕ ꯅꯪꯕꯣ ꯀꯔꯤꯅꯣꯅꯦ ꯁꯤꯗꯤꯌꯦ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯂꯤꯕꯅꯦ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯕꯨ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯅꯥꯒ ꯂꯣꯏꯅ ꯄꯪꯕ ꯇꯥꯔꯦ ꯑꯩꯅ ꯐꯖꯅ ꯀꯧꯕꯗꯤ ꯇꯥꯗꯦ ꯅꯠꯇꯦꯅꯦ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣꯕ ꯅꯪꯕꯣ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯋꯥꯈꯜ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯒꯤꯕꯨ ꯑꯣꯏꯅꯦꯒꯦ ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯪꯅꯒ ꯇꯥꯗ ꯆꯥꯁꯤꯗ ꯂꯩꯔꯦ ꯀꯥꯏꯅ ꯄꯨꯊꯣꯔꯛꯂꯕꯗꯤ ꯀꯌꯥꯝ ꯄꯛꯆꯅꯤ ꯊꯝꯕꯥꯜ ꯃꯔꯩ ꯀꯣꯜꯂꯞ ꯇꯧꯅ ꯇꯥꯗꯁꯤꯃ ꯑꯣꯟꯊꯣꯛꯄ ꯋꯥ ꯏꯍꯦ ꯅꯪꯒ ꯍꯦꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯗ ꯃꯇꯝꯁꯦ ꯌꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯁꯦꯜ ꯍꯥꯏꯕꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯏꯃꯥꯗꯣ ꯂꯩꯀꯥꯏ ꯑꯉꯥꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕꯅꯦ ꯑꯗꯨꯅ ꯀꯨꯏꯅ ꯊꯥꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏ ꯇꯥꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯂꯧꯊꯣꯛꯂꯨꯒꯦ ꯍꯣꯏ ꯁꯦ ꯇꯥꯗ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯀꯣꯟꯅ ꯌꯥꯝꯅ ꯑꯃꯨꯛ ꯄꯤꯔꯒꯦ ꯌꯥꯔꯦ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯋꯥꯔꯤꯗꯣ ꯅꯤꯡꯊꯤꯅ ꯁꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯅ ꯎꯍꯧꯔꯦ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗꯩꯁꯨ ꯅꯠꯇꯦ ꯈꯔ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯎꯏ ꯏꯆꯦ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯏꯃꯨꯡꯒ ꯃꯔꯤ ꯃꯇꯥꯒ ꯊꯣꯛꯄꯖꯥꯠꯂꯣ ꯊꯥꯕꯜ ꯂꯩꯅ ꯅꯪꯕꯨ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ ꯃꯁꯤꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯤꯁꯤꯒ ꯀꯣꯏꯅꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯍꯅꯨꯊꯪꯁꯤꯗ ꯇꯟꯖꯗ꯭ꯔꯥ ꯈꯪꯗꯦ ꯅꯨꯄꯥꯁꯤꯕꯨꯗꯤ ꯊꯪꯅꯕ ꯈꯨꯟꯗꯩꯅꯤ ꯍꯥꯏꯕꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯤ ꯈꯪꯄꯣꯠꯇꯦꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯎꯅꯕꯅꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯏꯔꯥꯡ ꯐꯔꯤꯕ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦꯅ ꯍꯅꯨꯕꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯗꯤ ꯈꯜꯂꯨꯗꯦ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯎꯕ ꯑꯗꯨꯗ ꯏꯆꯦ ꯊꯝꯕꯥꯜ ꯍꯣꯏꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯥꯕꯜ ꯂꯩꯅ ꯑꯗꯨꯅꯦ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯃꯝꯃꯅꯤ ꯃꯆꯥꯅꯨꯄꯤꯁꯤꯐꯥꯎ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥꯒ ꯀꯣꯏꯅꯗꯅ ꯂꯩꯔꯦ ꯁꯛꯇꯥꯁꯤꯒ ꯌꯦꯡꯅꯤꯡꯗꯦ
Nupi amaduna Mapuraba ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯥꯁꯤ ꯄꯤꯛꯂꯤ ꯍꯥꯏꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕ ꯌꯥꯏ ꯁꯛꯇꯥ ꯑꯁꯤꯗ ꯀꯣꯏꯔꯤꯁꯤꯁꯨ ꯅꯨꯄꯥꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄꯤꯒꯦꯅ ꯀꯣꯏꯕ ꯑꯣꯏꯔꯝꯅꯤꯀꯣ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯈꯪꯉꯖꯥꯠꯂꯣ ꯃꯃꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯔꯜ ꯌꯦꯡꯂꯒ ꯀꯣꯏꯕ ꯑꯣꯏꯔꯝꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯃꯌꯨꯝꯁꯤꯗ ꯇꯠꯇꯅ ꯎꯅꯔꯒ ꯃꯃꯥ ꯃꯆꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯕꯅꯤ ꯃꯃꯥꯁꯤꯅꯕꯨ ꯍꯦꯜꯂꯤ ꯏꯔꯥꯡ ꯀꯟꯕ ꯏꯃꯨꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯣꯠꯂꯤꯕ ꯃꯤ ꯆꯪꯕ ꯇꯟꯗꯗꯅ ꯀꯅꯥꯝꯇ ꯍꯦꯛ ꯆꯪꯗꯕꯅꯤ ꯑꯗꯨꯕꯨꯗꯤ ꯉꯥꯡꯕꯤ ꯆꯩꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯍꯥꯏꯁꯦ ꯀꯥꯎꯔꯕ ꯈꯪꯗꯦ ꯑꯗꯣ ꯅꯨꯄꯥꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯑꯍꯜꯁꯨ ꯃꯥꯟꯗꯦ ꯏꯆꯦ ꯊꯝꯕꯥꯜꯅ ꯍꯜꯂꯝꯗꯧꯕ ꯃꯥꯜꯂꯤꯗ ꯍꯜꯂꯝꯅꯤ ꯅꯨꯄꯥ ꯄꯥꯝꯃꯟꯗꯅ ꯃꯈꯥꯒꯤ ꯑꯉꯥꯡ ꯑꯃ ꯐꯥꯔꯒ ꯀꯣꯏꯔꯦ ꯇꯧꯔꯤꯁꯦ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯔꯒ ꯂꯩꯔꯦ ꯃꯆꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯃꯥꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯑꯣꯟꯊꯣꯛꯄꯒꯤ ꯏꯃꯨꯡ ꯍꯥꯏꯕꯗꯨꯅꯤꯗ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯍꯥꯎ ꯍꯦꯟꯕꯗ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯩꯔꯦ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯑꯋꯟꯄꯣꯠꯀꯤ ꯃꯇꯥꯡꯗ ꯀꯟꯅ ꯉꯥꯡꯅꯔꯤ ꯂꯩꯍꯥꯎꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯆꯥꯒꯤ ꯑꯋꯟꯄꯣꯠꯁꯤꯕꯨ ꯈꯤꯇꯪ ꯄꯤꯗꯣꯏ ꯍꯣꯠꯅꯔꯤꯁꯤꯕꯣ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯂꯣꯏꯅ ꯁꯨꯅꯕ ꯍꯥꯞꯀꯗꯕꯅꯤ ꯃꯤꯅ ꯍꯌꯦꯡ ꯑꯋꯟꯄꯣꯠ ꯌꯦꯡꯕ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯄꯣꯛꯄꯁꯤꯕꯨ ꯑꯋꯟꯄꯣꯠ ꯐꯖꯅ ꯍꯥꯞꯄꯤꯔꯛꯇꯦ ꯍꯥꯏꯅ ꯉꯥꯡꯅꯈꯤꯕꯗꯣ ꯏꯃꯥ ꯅꯪ ꯏꯀꯥꯏꯗ꯭ꯔꯣ 이마수 얌 합닝이네. 이사기부 거리기 합닝되니 아두부네 셀스 기땅 진더래 이마세 아두기니 khara leiraga imana tapna leiraga hapinidana seldo leiroye bithokpu yam kalle amaduna piyo hairigai piyeba adoda khangde aigidi loi suhandaba yaroi haisini kona hapibaga pamjade aini hek lohongkraba yomsidane amu hana laoi hai nang ko nang haisini ngangningena pangangda nganganu ko apai pon thomoktana nachinga loi kaidana tokni lohongam dasida ko daktani nasaka khara thire nachindana ga kairadi bordo ꯃꯥꯎꯇꯣꯞꯇꯒꯤ ꯍꯧꯒꯠꯂꯒ ꯆꯦꯟꯖꯈꯤꯅꯤ ꯑꯁꯦꯡꯕ ꯍꯥꯏꯕꯁꯦ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯀꯔꯤ ꯁꯨꯗꯅ ꯁꯦꯜ ꯊꯣꯛꯀꯦꯕ ꯅꯪꯅ ꯑꯩꯁꯦ ꯁꯦꯜ ꯌꯥꯝ ꯂꯩꯔꯝꯅꯤ ꯈꯜꯂꯤꯁꯦ ꯅꯄꯥꯗꯨꯅ ꯁꯤꯒꯟꯕ ꯑꯣꯏꯗꯅ ꯉꯥꯟꯇꯥꯅ ꯍꯦꯛ ꯁꯤꯗꯣꯛꯈ꯭ꯔꯦ ꯅꯕꯣꯛ ꯅꯄꯨꯅ ꯊꯝꯕꯤꯔꯝꯕ ꯁꯦꯜ ꯊꯨꯝꯗꯨꯅ ꯏꯕꯥꯅꯤꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯔꯕꯅꯤꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯈꯪꯉꯕ꯭ꯔꯥ ꯅꯕꯨꯡ ꯑꯃ ꯂꯩꯗꯅ ꯁꯦꯜ ꯇꯥꯅꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯌꯥꯅꯕ ꯇꯧꯔꯁꯤ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯀꯣꯟꯅ ꯅꯄꯥꯇꯣꯟ ꯏꯕꯥꯅꯤꯅ ꯏꯆꯥꯒꯤ ꯃꯌꯥꯝ ꯄꯤꯗꯣꯏꯅꯤ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯈꯨꯔꯥ ꯇꯣꯡꯕ ꯍꯣꯏꯗ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ ꯑꯗꯨꯗ ꯄꯨꯅꯕ ꯁꯦꯜ ꯈꯔꯗꯤ ꯂꯣꯠꯂꯒ ꯊꯝꯂꯝꯒꯅꯤꯅꯦ ꯅꯒꯨꯟ ꯈꯪꯉꯤ ꯏꯃꯥ ꯑꯗꯣ ꯑꯇꯩ ꯀꯔꯤꯃꯇ ꯍꯥꯏꯔꯔꯣꯏ ꯁꯅꯥꯗꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯌꯨ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯅ ꯐꯈ꯭ꯔꯦꯗ ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯉꯝꯃꯔꯣꯏ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯂꯩꯍꯥꯎ ꯍꯦꯟꯕꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯇꯤꯟꯈ꯭ꯔꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯝꯕꯥꯜꯅ ꯃꯆꯥꯕꯨ ꯌꯨꯝꯕꯥꯂꯣꯟ ꯀꯔꯤꯁꯨ ꯇꯝꯕꯤꯔꯝꯗꯦ ꯑꯗꯨꯅ ꯂꯩꯍꯥꯎ ꯀꯔꯤꯁꯨ ꯍꯩꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕꯤ ꯄꯤꯁꯛ ꯃꯆꯥꯗꯤ ꯋꯥꯔꯛ ꯆꯦꯠꯄꯤ ꯃꯅꯦꯝꯅꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯌꯨꯝꯗꯨꯗ ꯊꯝꯕꯥꯜ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯂꯧꯇꯥꯅꯔꯝꯕ ꯑꯗꯨ ꯐꯪꯈꯤꯗ꯭ꯔꯦ ꯌꯨꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯂꯦ ꯃꯊꯟꯇ ꯂꯩꯔꯕꯗ ꯊꯝꯕꯥꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯟꯁꯤꯟꯈ꯭ꯔꯦ ꯃꯊꯟꯗꯒꯤ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯕ ꯇꯟꯃꯟꯗꯨꯅ ꯆꯔꯥ ꯍꯦꯟꯕꯁꯨ ꯌꯥꯎꯔꯕꯅꯤ ꯑꯌꯨꯛ ꯊꯣꯡꯕ ꯆꯥꯛꯇꯨꯅ ꯅꯨꯡꯗꯥꯡꯒꯤꯁꯨ ꯑꯗꯨꯝ ꯆꯥꯏ ꯅꯥꯇꯩ ꯆꯥꯕ ꯌꯨꯝꯕꯥꯜ ꯑꯣꯏꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯕ ꯌꯨꯝꯁꯤꯡꯗꯤ ꯍꯔꯥꯎꯅꯔꯦ ꯊꯝꯕꯥꯜꯒꯤ ꯌꯨꯝ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗꯕꯗ ꯂꯩꯍꯥꯎ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯊꯕꯛ ꯌꯥꯝꯅ ꯐꯔꯝꯃꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯤ ꯀꯌꯥ ꯍꯥꯎꯕ ꯑꯣꯏꯗꯦ ꯃꯌꯨꯝꯗ ꯇꯣꯏꯅ ꯊꯣꯡꯉꯛꯄ ꯅꯠꯇꯕꯅꯤ나 ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯃꯥꯅ ꯂꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯃꯆꯦꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯍꯞꯇꯥ ꯑꯃ ꯐꯥꯖꯤꯜꯂꯛꯄ ꯃꯇꯝꯗꯩꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯍꯧꯔꯛꯂꯝꯃꯤ ꯂꯩꯍꯥꯎ ꯑꯗꯨ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄ ꯍꯧꯔꯝꯃꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯍꯧꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯧ ꯑꯍꯜꯗꯨ ꯂꯥꯏꯗꯨꯛ ꯊꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯤꯁꯛ ꯃꯆꯥꯅ ꯃꯃꯧ ꯑꯍꯟꯗ ꯍꯪꯂꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯪ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯅꯅꯥꯎꯗꯤ ꯀꯩꯗꯧꯔꯦ ꯅꯍꯥꯟꯈꯩꯗꯤ ꯅꯅꯥꯎꯅ ꯑꯗꯨꯃꯛ ꯊꯥꯕꯗꯥꯏꯅꯦ ꯃꯥꯕꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯏꯅꯥꯎꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯑꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯊꯥꯕꯤꯔꯒꯦꯅ ꯊꯥꯔꯝꯕꯅꯤ ꯐꯔꯦ ꯅꯣꯏ ꯑꯅꯤꯅ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯑꯃꯅ ꯉꯝꯗ꯭ꯔꯦ ꯑꯃꯅ ꯇꯧꯒꯗꯕꯅꯤ ꯊꯕꯛ ꯂꯧꯇꯥꯅꯕ ꯌꯥꯗꯦꯀꯣ ꯅꯆꯤꯜ ꯅꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤ ꯃꯁꯤꯗꯅ ꯏꯃꯨꯡ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯩꯍꯥꯎꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝ ꯈꯥꯛꯀꯤ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯄꯪ ꯄꯪꯖꯔꯗꯅ ꯐꯅꯕ ꯌꯥꯝ ꯅꯨꯡꯁꯤꯔꯤꯌꯦ ꯑꯩꯗꯤ ꯊꯕꯛꯄꯨꯗꯤ ꯈꯔ ꯍꯩꯖꯗꯦ ꯑꯉꯥꯡ ꯑꯣꯏꯖꯔꯤ ꯇꯧꯔꯤꯅꯤ ꯊꯕꯛ ꯍꯩꯇꯕꯗꯨꯗꯤ ꯅꯪꯅ ꯈꯔ ꯇꯥꯛꯄꯤꯔꯣ ꯅꯪꯅ ꯑꯍꯜ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯍꯧꯖꯤꯛ ꯃꯥ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯧꯖꯔꯤꯅꯤ ꯀꯣꯟꯅ ꯃꯥꯏꯅ ꯍꯩꯖꯔꯛꯀꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯑꯌꯥꯝꯕ ꯇꯧꯕꯤꯔꯅꯤ
ꯑꯩꯅ ꯉꯝꯃꯛꯇ꯭ꯔꯕ ꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯇꯧꯍꯟꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯅꯥꯎ ꯆꯥꯎꯍꯟꯒꯅꯨꯀꯣ ꯇꯨꯡꯗ ꯑꯁꯣꯏꯕ ꯂꯥꯛꯀꯅꯤ ꯃꯧ ꯑꯍꯟꯅ ꯆꯥꯛ ꯊꯣꯡꯂꯤꯀꯥꯟꯗ ꯂꯩꯍꯧ ꯊꯣꯛꯂꯛꯇꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯆꯥꯛ ꯊꯣꯡꯂꯕꯣ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕꯒ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯨꯏꯔꯒ ꯇꯨꯝꯕ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯏꯌꯦ ꯑꯗꯨꯅ ꯃꯤꯀꯞ ꯑꯗꯨꯝ ꯊꯣꯛꯇ꯭ꯔꯦ ꯏꯆꯦꯅ ꯂꯣꯏꯅ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯉꯝ ꯇꯧꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯅꯪꯅ ꯑꯃꯨꯛ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯏꯆꯦꯗꯤ ꯊꯕꯛ ꯇꯧꯕꯁꯦ ꯇꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦ ꯌꯨꯝꯗꯁꯨ ꯏꯃꯥ ꯏꯕꯥꯅꯤ ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯡꯇꯤꯒꯤ ꯂꯥꯎꯅꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯃꯊꯟꯇ ꯂꯩꯔꯕꯅꯤꯅ ꯉꯥꯡꯅꯗꯕꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯅꯤ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯏꯆꯦꯅ ꯁꯤ ꯍꯥꯏꯌꯦꯅ ꯅꯪꯕꯨ ꯊꯕꯛ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯇꯟꯕ ꯌꯥꯗꯦ ꯅꯨꯄꯥ ꯃꯣꯏꯅ ꯁꯦꯜ ꯇꯥꯜꯂꯒ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯦꯜꯗꯨꯕꯨ ꯍꯩꯅ ꯁꯤꯡꯅ ꯁꯤꯜꯂꯒ ꯏꯃꯨꯡ ꯄꯨꯕ ꯍꯩꯒꯗꯕꯅꯤ ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗꯅꯦ ꯏꯃꯨꯡ ꯑꯗꯣ ꯅꯥꯟꯅ ꯂꯩꯔꯝꯂꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯏꯃꯨꯡ ꯑꯗꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯂꯕꯗꯤ ꯏꯃꯨꯡꯗ ꯀꯩꯁꯨ ꯆꯪꯅꯤꯡꯉꯣꯏ ꯋꯥꯈꯜꯗꯣ ꯀꯩꯁꯨ ꯏꯪꯅ ꯂꯩꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯣ ꯂꯨꯅ ꯅꯥꯟꯅ ꯏꯃꯨꯡ ꯀꯣꯏꯕ ꯍꯩꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗ꯭ꯔꯕ ꯊꯕꯛꯅꯤꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯑꯩꯗꯤ ꯍꯩꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯌꯥꯝ ꯇꯜꯂꯦꯕ ꯑꯩꯗꯤꯅꯦ ꯊꯕꯛ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯒꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯗꯤ ꯌꯦꯡꯒꯣꯏ ꯅꯨꯄꯤꯅ ꯇꯜꯂꯕ ꯏꯃꯨꯡꯗꯣ ꯆꯃꯣꯠ ꯂꯩꯔꯕ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯗꯨꯅ ꯂꯩꯔꯕꯗꯤ ꯅꯨꯄꯥꯗꯣ ꯌꯨꯝꯗ ꯀꯩꯁꯨ ꯂꯩꯅꯤꯡꯉꯣꯏ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤꯀꯣ ꯇꯣꯝꯕꯗꯣ ꯉꯁꯤꯁꯨ ꯊꯝꯕꯥꯜꯒ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯅꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯟꯗꯨꯅ ꯆꯣꯡꯊꯣꯔꯛꯄꯗ ꯃꯥꯡꯒꯣꯜꯗꯒꯤ ꯇꯣꯡꯕꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯏ ꯑꯌꯣ ꯇꯥꯗ ꯑꯩꯁꯦ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯦ ꯑꯣꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯑꯩꯗꯤ ꯇꯥꯗ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯏꯃꯨꯡꯗ ꯉꯥꯛꯇꯪ ꯂꯩꯔꯨꯒꯦ ꯏꯀꯥꯏꯕ ꯐꯔꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ ꯌꯥꯔꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯏꯀꯥꯏꯗꯅ ꯑꯃꯨꯛ ꯇꯧꯔꯤꯅꯦ ꯑꯩꯕꯨ ꯇꯣꯛꯂꯣ ꯑꯗꯨꯅ ꯏꯀꯥꯏꯔꯅꯨ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯊꯨꯔꯦ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯏꯃꯥꯗꯣ ꯁꯣꯝꯗ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯍꯧꯔꯤꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯗꯨꯕꯨ ꯁꯨꯡꯐ ꯐꯗ꯭ꯔꯤꯕꯣ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯑꯩꯁꯨ ꯁꯦꯜꯁꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯩꯗꯤ ꯇꯥꯗꯅ ꯍꯟꯗꯛ ꯂꯥꯛꯄꯗ ꯑꯩꯁꯨ ꯅꯇꯨꯡ ꯏꯜꯂꯛꯂꯒꯦ ꯈꯜꯂꯝꯂꯤꯕꯅꯤ ꯑꯩ ꯀꯣꯟꯅ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯔꯣ ꯇꯥꯗ ꯑꯩ ꯅꯪꯕꯨ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦꯀꯣ ꯏꯃꯥꯒꯤꯅꯤ ꯍꯥꯏꯔꯒ ꯂꯧꯔꯤꯕ ꯁꯦꯜꯁꯦ ꯐꯅꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯂꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗꯕꯩ ꯋꯥꯔꯣ ꯁꯦꯜꯗꯨ ꯄꯤꯅꯤꯡꯗ꯭ꯔꯒ ꯄꯤꯅꯤꯡꯗꯦ ꯍꯥꯏꯌꯣ ꯑꯩꯕꯨ ꯑꯔꯥꯟꯕ ꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯅꯥꯅꯇꯩ ꯈꯜꯂꯒ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯤꯇꯣꯞꯅꯤ ꯈꯜꯂꯝꯂꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯒꯦ ꯇꯥꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯅꯥꯔꯤꯕꯗꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩ ꯇꯥꯗꯕꯨ ꯊꯥꯖꯗꯕ ꯀꯔꯤꯁꯨ ꯇꯧꯖꯗꯦ ꯁꯦꯜꯗꯣ ꯀꯌꯥꯃꯨꯛ ꯄꯤꯌꯣ ꯍꯥꯏꯅꯣ ꯑꯩꯁꯨ ꯊꯕꯛ ꯁꯨꯗꯕꯒꯤ ꯇꯧꯕꯅꯤ ꯀꯅꯥꯅꯕꯨ ꯅꯨꯄꯤꯗꯒꯤ ꯁꯦꯜ ꯂꯧꯅꯤꯡꯕ ꯂꯩꯒꯦꯅꯦ ꯑꯩꯁꯨ ꯏꯀꯥꯏꯔꯤꯕꯅꯤ ꯅꯪꯅ ꯇꯧꯕꯤꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝꯁꯦ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯔꯣꯏ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯗ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯦꯜꯗꯣ ꯈꯤꯇꯪ ꯌꯥꯝꯍꯜꯂꯣ ꯊꯝꯕꯥꯜꯅ ꯁꯦꯜꯗꯣ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯦ ꯇꯣꯝꯕꯁꯨ ꯃꯊꯪꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯒꯦ ꯑꯗꯨꯅ ꯁꯦꯜꯁꯤ ꯈꯔ ꯌꯥꯝꯅ ꯂꯧꯊꯣꯛꯍꯧꯔꯒꯦ ꯈꯜꯂꯤꯕꯅꯤ ꯑꯄꯪꯕꯤ ꯊꯝꯕꯥꯜꯗꯤ ꯇꯣꯝꯕꯒꯤ ꯇꯧꯁꯤꯟꯅꯕ ꯇꯥꯠ ꯃꯌꯥꯝꯗ ꯄꯪꯊꯗꯨꯅ ꯁꯦꯜ ꯐꯅ ꯌꯥꯝꯅ ꯊꯥꯗꯈ꯭ꯔꯕꯅꯤ ꯇꯣꯝꯕꯅ ꯁꯦꯜꯗꯣ ꯂꯧꯔꯒ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯃꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯍꯧꯗꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯅꯪꯁꯨ ꯄꯨꯔꯗꯧꯅꯤ ꯑꯩꯅ ꯅꯊꯟꯇ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯝꯕꯥꯜꯁꯨ ꯍꯔꯥꯎ ꯂꯩꯍꯧꯔꯤ ꯅꯣꯡꯃ ꯊꯝꯕꯥꯜꯅ ꯀꯩꯊꯦꯜꯗ ꯐꯅꯦꯛ ꯐꯤꯔꯣꯜ ꯈꯔ ꯌꯦꯡꯂꯨꯒꯦ ꯈꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯍꯩ ꯊꯝꯕꯥꯜ ꯅꯪꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯆꯠꯊꯣꯛꯂꯛꯏꯗ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯁꯤꯕꯨ ꯀꯔꯣꯝꯗꯒꯤ ꯊꯣꯛꯈꯤꯒꯦꯅ ꯇꯧꯔꯤꯕꯁꯤꯕꯨ ꯏꯆꯦ ꯑꯩꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯕꯅꯤꯅ ꯅꯨꯃꯤꯠꯇꯣ ꯀꯔꯣꯝꯗꯒꯤ ꯊꯣꯛꯈꯤꯒꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯦ ꯐꯤꯔꯣꯜ ꯈꯔ ꯑꯗꯨ ꯌꯦꯡꯁꯤꯔꯅ ꯂꯥꯛꯄꯅꯤ ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯣ ꯏꯆꯦꯒꯤꯗ ꯐꯖꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯄꯥꯝꯕꯗ ꯈꯜꯂꯨ ꯂꯥꯎ ꯏꯆꯦꯅ ꯍꯣꯡꯅ ꯄꯤꯕꯤꯅꯤꯗ ꯊꯝꯕꯥꯜꯅ ꯐꯖꯕ ꯀꯌా ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯄꯥꯝꯕ ꯈꯔ ꯂꯧꯔꯦ ꯅꯪꯅ ꯐꯤꯔꯣꯜ ꯂꯩꯔꯤꯁꯤꯕꯨ ꯅꯆꯥꯅꯨꯄꯤꯒꯤ ꯄꯤꯒꯦ ꯍꯥꯏꯔꯅꯦ ꯅꯠꯇꯦꯗ ꯏꯆꯦ ꯑꯩꯒꯤꯅꯦ ꯏꯆꯥꯅꯨꯄꯤꯒꯤꯒ ꯂꯩꯕꯒ ꯉꯝꯗꯦ
ꯁꯦꯜꯒ ꯂꯩꯖꯗꯦꯗ ꯑꯦ ꯅꯪꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯁꯤ ꯂꯩꯔꯒ ꯑꯩꯗꯤ ꯅꯆꯥꯒꯤ ꯂꯩꯕꯤꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯅ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯀꯣꯏ ꯍꯥꯏꯅꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯊꯝꯕꯥꯜꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯆꯦꯁꯤꯗꯤ ꯀꯣꯏꯗꯦꯗ ꯍꯩ ꯊꯝꯕꯥꯜ ꯇꯧꯔꯨꯅꯨꯀꯣ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩ ꯃꯨꯟꯅ ꯈꯪꯉꯤꯀꯣ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯅꯤꯅꯦ ꯑꯗꯨꯅꯅꯦ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯐꯔꯦ ꯂꯥꯞꯊꯣꯛꯅꯔꯣ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯊꯝꯕꯥꯜ ꯍꯅꯨꯊꯪꯗ ꯆꯣꯞꯄ ꯅꯪꯅꯤꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯀꯅꯥꯅ ꯍꯥꯏꯅꯣ ꯃꯤꯅ ꯀꯜꯂꯛꯇꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯌꯥꯝ ꯐꯕꯅꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯆꯥꯇ ꯂꯩꯔꯤ ꯑꯗꯨꯅ ꯏꯆꯦ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯦꯔꯥ ꯀꯔꯤ ꯇꯧꯕꯒꯤ ꯀꯜꯂꯛꯇꯧꯔꯤꯕ ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯤꯡꯉꯣꯜꯅꯤꯅꯦ ꯑꯗꯨꯅ ꯏꯃꯨꯡꯗꯣ ꯐꯖꯅ ꯈꯪꯉꯤꯅꯦꯍꯦ ꯇꯣꯝꯕꯒꯤ ꯅꯨꯄꯤꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡꯗꯣ ꯄꯨꯔꯤꯕꯅꯤ ꯃꯋꯥꯗꯨꯅ ꯖ꯭ꯋꯥꯔꯗ ꯂꯩꯆꯨꯗꯅ ꯏꯃꯨꯡꯒꯤ ꯑꯔꯩꯕ ꯄꯣꯠꯆꯩ ꯃꯈꯩ ꯂꯣꯏꯅ ꯌꯣꯟꯊꯣꯛꯇꯅ ꯂꯣꯏꯔꯕꯅꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯁꯨ ꯆꯠꯂꯒꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗ ꯍꯦꯛ ꯍꯪꯉꯨꯆꯣ ꯏꯆꯦ ꯅꯪꯅ ꯍꯥꯏꯗꯣ ꯃꯤꯗꯤ ꯑꯣꯟꯅꯗꯦꯀꯣ ꯃꯥꯅꯗꯤ ꯃꯇꯨ ꯃꯆꯥ ꯂꯩꯇ꯭ꯔꯦ ꯃꯃꯥ ꯃꯆꯥꯇ ꯂꯩ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏ ꯃꯣꯏ ꯃꯃꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯂꯧꯈ꯭ꯔꯦ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯁꯤꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯟꯅ ꯊꯤꯗꯣꯛꯇꯅ ꯃꯤꯅ ꯍꯥꯏꯔꯦꯅ ꯄꯪꯊꯥꯗ ꯊꯥꯖꯕ ꯇꯧꯒꯅꯨ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯂꯥꯏ ꯀꯤꯅꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯀꯤꯅꯔꯦ ꯊꯝꯕꯥꯜ ꯅꯤꯡꯕ ꯀꯥꯏꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯔꯩꯕ ꯁꯦꯜ ꯃꯈꯩꯁꯨ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯑꯃꯗꯤ ꯇꯣꯝꯕꯗ ꯂꯣꯏꯅ ꯊꯥꯗꯈ꯭ꯔꯦ ꯃꯥ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯅꯍꯥꯟ ꯃꯈꯩ ꯁꯦꯜꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯕ ꯃꯥ ꯉꯁꯤꯗꯤ ꯃꯈꯨꯠꯇ ꯁꯦꯜ ꯈꯔꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯊꯪꯅꯕ ꯈꯨꯟ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯊꯦꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯀꯩꯊꯦꯜꯗ ꯊꯦꯡꯅꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯊꯝꯕꯥꯜ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯦ ꯇꯣꯝꯕꯒ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯟꯅꯔꯒꯦ ꯈꯟꯗꯨꯅ ꯇꯣꯝꯕꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯕꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯊꯝꯕꯥꯜ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯇꯥꯔꯤ ꯇꯣꯝꯕꯅ ꯍꯩ ꯂꯥꯏꯔꯕꯤꯒꯤ ꯂꯥꯏꯃꯥꯟꯕꯤ ꯁꯦꯜ ꯄꯤꯔꯣ ꯍꯥꯏꯗꯤ ꯀꯣꯛꯄꯤꯔꯣꯗꯅ ꯉꯁꯤ ꯅꯪ ꯁꯣꯏꯔꯣꯏꯀꯣ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯦ ꯇꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦꯗ ꯀꯔꯤꯅꯣ ꯁꯦꯜꯗꯨ ꯁꯦꯜ ꯄꯤꯔꯣꯅꯦ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦꯕ ꯃꯤ ꯉꯥꯏꯅꯔꯒ ꯂꯩꯔꯝꯃꯅꯤ ꯅꯪꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ ꯑꯩꯕꯨ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯅꯪꯅ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯏꯪꯈꯣꯜꯒꯤ ꯄꯇꯥꯁꯤ ꯄꯨꯔꯒ ꯌꯣꯟꯊꯣꯛꯎꯔꯣ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯌꯨ ꯊꯛꯀꯦꯔ ꯖ꯭ꯋꯥꯔ ꯁꯥꯟꯅꯒꯦꯔ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯒꯤ ꯃꯅꯥꯛꯇꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯕꯤꯔꯛꯂꯅꯨ ꯑꯩꯅꯦ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯍꯦꯟꯅ ꯑꯃꯨꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯍꯧꯔꯒꯦ ꯀꯔꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯔꯣꯏꯁꯦ ꯑꯩꯅ ꯌꯨ ꯊꯛꯅꯤꯡꯉꯦ ꯊꯛꯀꯅꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯅꯤꯡꯉꯦ ꯁꯥꯟꯅꯒꯅꯤ ꯅꯪ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯒ ꯅꯋꯥ ꯑꯃ ꯀꯣꯏꯔꯒ ꯅꯌꯨꯝ ꯑꯃꯨꯛ ꯄꯥꯟꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯉꯥꯡꯉꯤꯗꯨꯕꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥ ꯆꯥꯎꯔꯕꯅꯦ ꯅꯪꯁꯦ ꯑꯗꯨꯅ ꯋꯥꯗꯣ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯨ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩꯁꯨ ꯇꯧꯔꯝꯒꯗꯣꯏ ꯅꯤꯡꯉꯨꯔꯕꯣ ꯃꯁꯤ ꯃꯆꯤꯟꯁꯤ ꯌꯥꯝ ꯈꯨꯝꯅꯤꯡꯕ꯭ꯔꯕ ꯃꯁꯤꯁꯤ ꯊꯨꯒꯥꯏꯒꯤ ꯃꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯆꯤꯟꯗꯨ ꯌꯥꯝꯅ ꯀꯟꯈꯗꯅ ꯅꯪ ꯑꯃꯨꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯊꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯂꯛꯄꯗ ꯊꯝꯕꯥꯜꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯊꯨꯅ ꯆꯠꯂꯣ ꯑꯩ ꯀꯣꯟꯅ ꯂꯥꯛꯀꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯩ ꯈꯪꯂꯦ ꯑꯗꯨꯛ ꯐꯠꯇꯕ ꯅꯪꯕꯨ ꯑꯩꯅ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯈꯟꯅ ꯊꯥꯖꯔꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤ ꯑꯃ ꯉꯥꯡꯁꯤꯜꯂꯦ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯉꯥꯡꯐꯝꯂꯣ ꯍꯥ ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯅꯁꯥꯅ ꯇꯧꯖꯔꯒ ꯅꯁꯥꯒꯤ ꯅꯇꯨ ꯅꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯗꯤ ꯃꯤꯔꯣ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯅꯪꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯍꯟꯅꯨꯔꯕ ꯅꯪꯅ ꯅꯨꯄꯥꯒ ꯀꯣꯏꯗꯨꯅ ꯇꯧꯔꯤꯗꯨꯕꯨ ꯑꯐꯕ ꯊꯕꯛꯂꯣ ꯅꯁꯥꯗꯤ ꯌꯦꯡꯗꯅ ꯉꯥꯡꯂꯤꯅ ꯇꯧꯔꯤꯗꯣ ꯏꯀꯥꯏꯖꯗ꯭ꯔꯣ ꯌꯦꯡꯗꯦꯁꯦ ꯆꯠꯂꯣ ꯈꯣꯏꯗꯧ ꯁꯥꯎꯕꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯅꯪꯂꯦ ꯃꯥꯒꯤ ꯑꯔꯥꯟꯕ ꯍꯥꯏꯔꯛꯄꯗ ꯃꯥ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯔꯜꯁꯨ ꯂꯣꯏꯕ ꯏꯀꯥꯏꯕꯁꯨ ꯅꯪꯕ ꯃꯥ ꯅꯤꯡꯉꯝꯗꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤ ꯑꯁꯣꯝꯗꯁꯨ ꯂꯩꯍꯥꯎꯗꯨ ꯊꯕꯛ ꯄꯥꯛꯅ ꯇꯧꯗꯦ ꯃꯁꯦꯅ ꯑꯗꯨꯃꯛ ꯑꯗꯨꯝ ꯇꯧꯏ ꯃꯁꯤꯅ ꯃꯅꯦꯝꯅ ꯁꯥꯎꯗꯨꯅ ꯀꯟꯅ ꯆꯩꯔꯤ ꯁꯨꯝ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗꯕꯁꯤꯗ ꯅꯪ ꯅꯥꯎ ꯆꯥꯎꯔꯦꯅꯦ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯈꯔ ꯇꯧꯅꯦ ꯅꯌꯨꯝꯒꯤ ꯅꯃꯥꯅꯗꯤ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤꯔꯛꯑꯃꯔꯣꯏ ꯅꯃꯥꯅ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯍꯅꯨ ꯊꯥꯡꯗꯨꯗ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯃꯆꯥꯁꯤ ꯌꯨꯝꯕꯥꯜꯂꯣꯟ ꯇꯝꯕꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ ꯑꯩꯁꯨꯅꯦ ꯉꯥꯡꯉꯣꯏ ꯌꯥꯎꯅ ꯉꯥꯡꯗ꯭ꯔꯤꯕꯅꯤ ꯂꯩꯍꯥꯎ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯅꯦꯝꯅ ꯅꯣꯡꯃꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯈꯤꯕ ꯌꯥꯎꯗ꯭ꯔꯤ
ꯃꯄꯤ ꯆꯗꯨꯝ ꯇꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯅꯌꯨꯝꯗ ꯆꯠꯂꯨ ꯑꯗꯨꯒ ꯌꯨꯝꯕꯥꯂꯣꯟ ꯇꯝꯂꯨꯆꯣ ꯐꯖꯅ ꯍꯩꯔꯒ ꯂꯥꯛꯎ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯅꯃꯧ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯂꯩꯍꯥꯎꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯉꯥꯛꯄꯤꯗ꯭ꯔꯦ ꯃꯅꯦꯝꯅ ꯃꯥꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯁꯅꯨ ꯈꯟꯗꯨꯅ ꯆꯠꯍꯟꯕꯅꯤ ꯃꯥꯕꯨ ꯃꯆꯥꯒ ꯀꯥꯏꯅꯍꯜꯂꯒꯦ ꯈꯟꯕꯒꯤ ꯇꯧꯕꯗꯤ ꯅꯠꯇꯦ ꯂꯩꯍꯥꯎꯅ ꯃꯌꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯀꯔꯤꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯦ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯊꯝꯕꯥꯜꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯃꯤ ꯂꯩꯍꯥꯎꯁꯨ ꯃꯅꯦꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯝꯂꯝꯃꯤ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯑꯔꯥꯟꯕ ꯑꯗꯨꯅ ꯏꯀꯥꯏꯕ ꯀꯌꯥ ꯅꯪꯍꯜꯂꯤ ꯑꯩ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡꯁꯦ ꯀꯌꯥꯃꯨꯛ ꯂꯨꯏ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯩꯅ ꯏꯆꯥꯗ ꯐꯖꯕ ꯂꯝꯆꯠ ꯇꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯃꯇꯝꯒꯤ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯦ ꯑꯩꯅ ꯋꯥꯔꯛ ꯆꯦꯠꯄꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯏꯆꯥꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕ ꯑꯃꯗꯤ ꯑꯩꯅ ꯆꯣꯞꯄ ꯅꯪꯂꯤꯕꯁꯦ ꯅꯪꯂꯝꯃꯣꯏꯗꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯕ ꯏꯅꯦꯝ ꯏꯀꯨ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯅ ꯋꯥꯅ ꯇꯥꯟꯈꯠꯆꯗꯨꯅ ꯊꯝꯂꯝꯕ ꯂꯟ ꯊꯨꯝ ꯃꯈꯩꯁꯨ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯃꯥꯡꯉꯦ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯈꯔ ꯉꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯂꯕꯗꯤ ꯀꯌꯥꯝ ꯐꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯔꯜꯁꯨ ꯂꯣꯏꯔꯦ ꯏꯀꯥꯏꯕꯁꯨ ꯅꯪꯂꯦ ꯏꯃꯥ ꯏꯆꯥꯕꯨ ꯀꯅꯥꯅ ꯐꯅ ꯉꯥꯡꯅꯕꯤꯒꯅꯤ ꯃꯣꯏꯗꯤ ꯀꯂꯛ ꯄꯦꯟꯅ ꯌꯦꯡꯂꯝꯒꯅꯤ ꯂꯩꯍꯥꯎꯅ ꯃꯃꯥꯅ ꯇꯧꯕ ꯂꯝꯆꯠꯇꯣ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯇꯝꯃꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯨꯝꯂꯝꯂꯦ ꯏꯃꯥꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅ ꯑꯩꯁꯨ ꯇꯧꯕꯅꯤ ꯏꯃꯥꯅ ꯅꯆꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯊꯣꯛꯂꯝꯂꯣꯏ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯑꯉꯥꯡꯗꯤ ꯄꯤꯛꯂꯤꯉꯩꯗ ꯐꯖꯕ ꯂꯝꯆꯠ ꯇꯝꯕꯤꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯤꯁꯦ ꯇꯣꯛꯂꯣ ꯏꯕꯦꯝꯃ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯏꯆꯥꯕꯨ ꯏꯃꯥꯅ ꯅꯤꯡꯊꯤꯅ ꯌꯨꯝꯕꯥꯂꯣꯟ ꯇꯝꯕꯤꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕꯤꯒꯅꯤ ꯅꯨꯃꯤꯠꯇꯨꯗꯩ ꯍꯧꯅ ꯊꯝꯕꯥꯜꯅ ꯂꯩꯍꯥꯎꯕꯨ ꯌꯨꯝꯕꯥꯂꯣꯟ ꯇꯝꯕꯤꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯆꯥ ꯊꯕꯛ ꯇꯧꯕꯒꯤ ꯏꯟꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯋꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯌꯨꯝꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ ꯂꯩꯍꯥꯎꯒꯤ ꯍꯣꯡꯂꯛꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨ ꯃꯥꯒꯤ ꯃꯅꯦꯝ ꯈꯣꯏꯁꯨ ꯇꯥꯔꯦ ꯑꯗꯨꯅ ꯃꯅꯦꯝꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯇꯨꯅ ꯄꯨꯔꯛꯇꯨꯅ ꯂꯩꯔꯦ ꯃꯧ ꯃꯆꯤꯟ ꯃꯅꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯏꯃꯨꯡꯗꯨ ꯆꯦꯛꯁꯤꯟ ꯈꯣꯏꯖꯤꯟꯅ ꯄꯥꯟꯈ꯭ꯔꯦ ꯊꯝꯕꯥꯜꯁꯨ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯀꯣꯏꯗꯨꯅ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯂꯩꯈ꯭ꯔꯦ